Prime Minister Narendra Modiga IDP singa Wari sanabagi Makhol Thoktaba video Thadorakhre. Narendra Modina Manipurda laambada Imphal amasung Churachandpur animaki IDP singa Wari sanaki haina tongan-tonganba footage kaya media amadi social media gi platform singda Thadorakhre. Adumoinamak hairiba footage sing aduda IDP singna kari haiki amadi Narendra Modina karamba response piki haiba adudi hairiba footage sing aduda voice ama fauba yaudana mute tawraga Thadorakpana maram oiraga Ngamdre. Loinana IDP singya sengba paudam sing adu mahaki speech sasu panlamdabana maram oiraga IDP singya ba thabak thoram sing kari karam taugani haibasu leibak miyamda charak chahingnaba amadi leiri. Raj Bhavan Manipur gi official Facebook page ta Thadorakpagi matungina Prime Minister na Churachandpur gi IDP singa unakhraba matungda India Sarkar na Manipur da santi amasung tangdu laitaba hanjilaknaba hotnari hainasu fongdoklamki hairi. Nakalamoramda Prime Minister Narendra Modi na mahaki official Facebook account ta Manipur da oiriba asengba fibam amasung IDP singi awaba nungaitaba bukupsanba manba maongda Imphal da IDP singna kaptuna paudam kibagi footage ti mahakna Thadorakhide adumakpu Churachandpur da mahakpu isai saktuna okibagi footage ti Thadorakhi. Asigumba Prime Minister gi nakalama khaki oiba leibak miyamna fauriba amasung nangliba awaba singadu uttabida santi leire haibagi false narrative ama sagatpa asina mahakna utningiba asi karino haiba adumadi leibak miyamda wahangama oiri.